film industry asida mai paklibasi magic nate isagi honajamal khangba kanba honaningba fawanba minok maisa kayadagi pallalaga oiraklibani aibu mayamna yambungi thaba haina khangbiri miyamgi Sushmita Mangsatabam. Actor, singer amadi mimicry suhairibi multi-talented actress asigi punsi wari ngasigi video sita fangbigani loinana Manipuri Film Industry gi aronba wari su tabigani maramaduna hobadigi loiba fawpatang video si yengbiyu share subscribe amadi all bell button click tawba kaubiganu aigi ming Sushmita Mangsatabam laifam asi luwang sangbam awang lekaidagini babagi mingna M Gopal Singh amadi imagi mingna M Ranjana Devi kawi isil inaw mangani nupi ani amadi nupa ahumni aina khwaidagi atonbini pikling haidagi hauna isai jagoi yamna pamna horakhi laikai gi kumhai school gi function tawba khuding saruk asum yakhi aigi ima isai jagoi yamna pamjabi oibana form lauraga aigi damak honabiba haitramaksu pukning thangna kayama imana hapirami ai class 3 kabadagi sai tamba hokhi Manipuri music album amadi film kayada isai sakhibi sai sakpi oja Sarita Gasmirda isai tamba hokhi mamana su thinbi sisina su marak marakta thinbi aigi babana di isai tamba si thausabiramde imana pukning thauna pibadagi isai makha sum tamthaki aina su pamjaba oibana isagi apama thabak asi tawragadi tamningbagi wakhal asi ayuk nungthil numidang haiba leiti thamoida asum ngangba hainingba pokhalli asum tawduna sahi 36 surpa matamaduda ai class 8 kare ahanba isai recording tawbagi khudong chabadu fangki ai yamna harawki pikling haidagi wajarakpa mahai adu fangba horami isai adugi maming adudi nangbu uruba mitkuptagi haiba isai asini pikling haigi matamda singer natraga actor oige haibagi wakhaldi leiramde harau kumaida yawbadi asum yawrami imana budi aise singer oheningami imagi asa asidi tunghallage khanbadagi honnakhibani aigi mamana support tawbiramdragadi ngasi mayamna khangbiribasi khanglamloi aigi ahanba film lead actress oina kumkhibasi thabatoni film asida ai actress oina kumgani haibasi sungkhan khalludabani adubu laibak fabi haigadra lead role oina kumba fangjaki ningjaba mana haibai sai adukhak saksakhibani film asigi director amadi producer na kumdaba yaroi haimanbadagi wajagi mai ngak patabani haibagi wakhalda thabatongi role ase kumkhibani laibak fabadagi mayamna nungsibiduna mai paksakhi actor aikhoigi punsi asi awa nungai haiduni nungai ba haragadi miyamna nungsibiba awa ba haragadi ningthamda kalen khaktaba makhai shooting nambagi amuk chenba isai sakpagi matam amuk chana chatpa babok mayambusu saudana bahonaba awaba kayama thidaba makhai isagi sinfamni khallaga tawjeribani matam asidadi actor amadi singer mayam ama thoklakli aiki wakhalda kalakpa nungaitaba mata leijade makhoi su kumjasanu sakjasanu hingjasanu aisu khudong saba fanglagadi asu makha chathajaki isai sinbiriba club natraga committee da aina haijeningbadi isai sinbiba matamda afaba volunteer thambiraga fajana ngak selaga tawhaningi isai saklingai manungda yu thakchalaga paisa tharini haiduna marakta pharakta basimadi tawhaningdi asina isai saksaribi ekhoida nungaitaba ama oi paisa thaninglabasu committee eduda ming adu pibiraga mayamgi mamangda lauthoklabadi ijatsu leiragani ekhoidasu nungaigani haina khanjei asi haire haiduna chauthokjabagi wasu nachade nungaijadaba du haijabani babok yaudana yabanate actor aikhoigi sinfamasi stage mathakta karakpa matamda mayamna Sushmita haina panbirakpasi tabada yamna nungaijei pukning thauna kayamasu fangjei pakhang macha kayamana lausilakpa dusu ikaiba masu fawi kalakar aikhoigi punsi asi imung manunggi awana kayama leirabasu miya mamangdadi nungaiba sadun utseribani Manipur Film Industry asi hana yengnaruragadi yamna fagalle camera light makeup pumnamak yamna fajare adunabu north east manungdadi music album asi Manipurna top leibra haina khanjei adubu ahenba improve kharadi watli Sushmita ai actor atopagi mimicry haibadi matau tamba hai haibasi khangbibra aigi hobby di video game sanaba amadi lai yekpani yamna pamjaba ensang hairagadi
hangam chamthong amadi yongchak singju yamna pamjei aigi yamna nungaikiba numit hairagadi botta thabaton release tawkiba numit aduni mamangi sita famki ahanba film su oibana numit aduda release tawba adu bhabok ahlaman mayamna kari hainarakani haiba wahai adu khallubada famba ngamkhide adubu ahlaman mayamna thagat wahai kayama role adugi matangda pibirakpadu asuki mate harauki hojikpudi ai yum panjare adubu covid asina farakanda film kumbagi khudong chaba phangjaragadi suksoi soidana kumjarakhigani Manipurgi Maniwood Film Industry mapalamgi thak yawba ngamdriba karigino entertainment bu pamdaba kana leigani wakhal nungaitaba matamda Manipuri comedy love story yengba matamda awaba khara makhaidi kawi Maniwood actor amadi actress ki interview lawba matamda host na Manipuri film asi malem pumbada popular oiba ngamdriba karigino actor amadi actress kharana paukhum piri madudi market pi haiduna paukhum kayama piri Manipur asi asuk yamna pikpa sunate according to 2021 population asi 35 lakh ni asigi mathakta Assam Tripura Meghalaya Nagaland Mizoram Bangladesh ki mafam asidasu Manipuri language khangba kayama leiri film amagi ticket amada lupani fu oirabasu it may be online natraga offline oirabasu karigumba lakh yankhai mina yenglagadi lakh yankhai asi lupani fu na puri ragadi 20 crore budget fund karoidra hangang mayam ama Korean lon khangde wa ki wa haina mayam ama hairi adubu serial yengba tawna mathang manaw naina series oina yengli karigino madudi video dugi makhada subtitle hapagi South Indian gi film Santosh Kadal asiguma minglerba film kayama yengli tambe apriya asiguma lon kayama tari karigino madudi story fajaba madi background music fajaba Jackie Chan Jet Li Tony Jana kari hairibano bhab tade adu oragasu mayamna pamna yengnari karigino fight adu asengba manba Bollywood ta hairagana Tare Zamin Par 3 Idiot budget lebasu 10 times hena profit tali karigino story fajabagi Hollywood movie mingoina palagadi Slumdog Millionaire 10 times Academy Awards including Oscar fangliba karigino madudi direction music story theme fajabagi film mayam asina taklibadi budget haibadi film nambada paisa khaktada tainabasu yadi hojik Manipuri music album 10 million views above laibasu yauri isayamada mayamna khangnari madudi 10 lakh equal to 1 million adu aragadi 10 million oragadi 1 crore Manipuri music album amada 1 crore viewers karagadi market pi haibayabra music album na asuk yamna develop oiraga film na karige asuk yamna sontharibano isana khanbiyu Manipur amadi India tatanatana worldwide pumba Manipuri music album asi yengnaribani adu oiragadi Manipuri films sothariba karigino ahanbada love story khak ayamba oiba ani subada background music soiba ahum subada quality da focus watpa haubada hero heroine thoklani adugi marakta negative role ama yaurani family thoklani fight khara tawraga asum loisan khiba 95% Manipuri film asumna tawgali artist channel asidadi subtitle hapangamjade maramde isai thanta tawbanina Maniwood asidadi teamwork oina tawribanina yamna line tawba yai love story nataba biography motivational education babok mayamna tamjaningai oiba film kayama iraga puthokpa yai Iramda Manipur, Assam, Tripura, North East samadi India sida sports person thauna leiraba leirabi awatpa leibanati mayam asigi story kayama iba yai fongba yai film oina puthokpa yai maramdi actor amadi actress ki mataw asi bhabok aikhoina tamjaribani Iramda masigi hichal Tokyo Olympic silver medalist Saiko Mirabai Chanugi biography feature film puthokhlani haina tajai yamna nungairaba pauni Manipur film industry gi oina film asina industry asida awonba ma porakpa oisanu amadi international level yauduna Maniwood asi malem pumana sakhang basoibiyu film art pu pamjaba isilinau sing amadi lambi sida nauna khongda janing basing gidamak Adit studio gi maigeidagi khudong saba makhak pijagadawri madudi online audition asida Khangatlaba artist sing adu banner asina puthokchaba music album web series amadi film na chingmada saruk yabagi khudong sabadu pijagani saruk yabiningbा singna makhada pijariba WhatsApp number asida isagi ming leifam amadi sahi haptuna text tawbirakpa yabigani
Nupa masagina sahi 35 mathak amadi nupi masagina sahi 34 mathakdagi hawraga ahal amani mai belgisu khudong sabasi thamjari. Last date asi 30 August 2021 fawbani. Lamdam masigi atopa YouTube channel PS Tricks. Channel asidagi matau karamna online dagi sale tanba yai haibagi video kaya mafangbigani. Mayamna subscribe toubiyu, link asi description da fangbigani. Comments ta thambiramu mathang karamba video pambiba sungsoi soidana semjanaba honajaraki. Video si angamba makhai imanabi parents sing amadi ichilnaw mayamda WhatsApp, Facebook, Instagram amadi social media gi matengna share sa toubiyu maramdi mayamgi support yaudrakadi YouTuber koidasu pangal thokjade. Nungaina leibiyu, harauna leibiyu amadi tamba lepiganu. Thank you.